Impact TV da sandok chariba mami mapao-bu miyang tabiriba pumna maputaram okchibaga loinana ikok nona khurumjari. Mamang episode kidamakta miyamna thambirakiba feedback amadi suggestions singidamakta su hainingai leitana thagatpa phongdokchari. Ngasigi yangkhaigi humdoirak shiba episode asida thamjariba mapao-sing khanghanjake. Ahanma mapao ani thamjariba asi ang FIFA Cup 2019 hangdokibagi mapao-ni. Namaste chafu huran bini haina mingthonba film gi mapao-na ani shubada thamjari. Napal film na award fanglakpagi mapao-na ahum subada thamjari. Mari shuba amadi aroibu oina thamjariba gan ngai kumhaigi mapao. So folks, ahanma mapao oina thamjariba iramdam asigi film ga mari leinana thabak tawriba loop singi oiba ang FIFA Cup 2019 hangdokibagi mapao asi mitning taminasi. No to drug, yes to live Habawakalolda. All Manipur Filmmakers and Producers Association Ampimpana Shinbuna Chahi Kudingi Pangtokpa Manipur Film Industry the Tabaktoriba Singoy Football Tournament Chahi Sigoina Su Tha Sigauki Patang Kundagi Hoguna Porompat Nisu Ground the Pangtokli. Tingom Lerak, Mairapai Biluk, Kurai, Master Athletic Association, Matamutang, Kennedy, Last Tigani, former Indian team captain, Senior Director Skinny Matang Lamimpa, Matanda. Lalu bukan internasional. Sini, kalau kamu sana, kalau topiri, matanda, lapiri. January kuntaret pawu pangtok kadaba Ampimpana Cup 2019 haina mingthon football tournament sida Senior Editors Guild Manipur, Senior Actor Guild amadi Manipur ge film industry ge bari lena batongan ma guild sing amadi association sing yauna puna team tarana sariyari. Koina Pausian Pujari ba tournament yes to life no to drug ase miyang gi seba tawna mo na bada film number amadi tongan ma film gi thabak tawak thorom sing tataru bada hanjilaga akoi punna puminna duna akoi gi unity akoi gi apun magi sakta madu sagana na ba ambipana sahi khudingi pangthok sabani naha oiriba chungi yombire loira kadoriba amadi ahal loira kayana are mada mata mahanduna isa gi hapsang buchu mahanba amadi akoi gi jati si buchu nong nong gi irolungda luksil lakwa akoi gi film da lejariba akoi punamang na punsillaga akoi gi message akoi tinjang kaijang da society mo hoina hona bada ngasi gi thaudang asi lojaba loina na punamaki wakhalol mayam asi da abipana ngasi gi thorom asi lepsana sathajarakpani. Filmmaker amadi producer singna sinbiduna chahi khudingi oina pangthok piriba cup asisu mathelamani hojik amu namasti chafu huran bini haina mingthonba nauna puthokadaba feature film gi yaifa thawni gi paudam asi mitning tam
Taruni Film Production की बैनर मखाद नौन पुथोकदब मणिपुरी डिजिटल फीचर फिल्म नमासे चफू हुरानबिनी हाइन मिंगथोनबा फिल्म की याइफे थौनी मम्मी खोंगो की थौरम थास यौकी बतांग कुंदा नॉर्थ एओसी द लेबा क्लासिक होटल द पांगथोक्रे केएसएस रामेश अमसुंग निशिकांत अनिना पुथोकदिबा फिल्म असे हेरोजित नाउरोइबम की वारी स्क्रीन प्ले अमदी डायलॉग त पानखतकदबनी अराबा सनी बला निकी मधुबला गितान चिंबा मम्मीरोय कियाना फिल्म असिदा मपुंगोइबा सकदम लांगदौरी Mai Pakna aso ingam yaudana puthokpo ibiu hain production team da wis bizari. And now it's time for a short little break. Get ready for the next Mapao. We will be back soon. Welcome back. Adom ni yang biriba asi impact tibida sandok chariba entertainment news kaya paudam jariba mami mapauni. Break matung asida handak tapang thokiba Guwahati International Documentary Short and Animation Film Festival 2019 da Napal Film na Best Film Award fanglaki bagi mapao asi amu ng minesi. Thasi ki kuni thoidi ki kunmari fawa pangthokkiba Guwahati International Documentary Short and Animation Film Festival 2019 da barun thokchoma madi arki imoni ki film Napal na Best Film taba ngamlakrei. Dr. Bhupen Hazarika Regional Government Film and Television Institute ki miyeng makhada Jyoti Chitraban Sinduna Guwahati ki Sirmanta Sankadev Kalakshetra da pangthokkiba thauram maduda Manipur ki Napal hariba film asina Best Film taduna Golden Rhino ki trophy ke lona lupa lakh ki mana lorok to ngamlakkibani panbayai film asit pankatpada Impact TV ki program consultant oibutana tana Mami Mapao ki producers oiba Tommy Hodamna editor ki thaugai lawribani. Congratulations production team and yes dato mi dasu wis bizari taseng na Manipuri ama oina chokthok chaningai ni matung dasu magun leiba film kya soidana puthokpa ngambo ibiu. Haujik mathangi thamjariba rongmai kabui furup ki khwaidigi chawba gan ngai kumhai iramdam asigi tongan tongan ba mafam kayada pangthokhibagi mapao asi punnam iningani. Iramdam asigi rongmai kabui furup na khundari ba mafam singda tingkhaw ragwang lining chatpa rongmai kabui furup ki khwaidigi chawba kumhai oidiba chakhan gangai kumja sigi oinasu pakshan pangthoknari. Numit bangan ki oiba kumay asi watching ki taram doini panba numit ki hauduna nat ki oiba laison tinson amadi tongan tongan ba harau tayam ki thoram ke agaloina na mapung pan pangthok nari Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn
Hauji ehakna leijariba mafam asi namthalong khulgi mafam amadani ngasi chakanga ngai khumni chanba numit asiga mari leinana mafam asida leiriba miyam singda kari wakhalo leibage haibadu miyam punna khangminasi pupogi mingse kai kaupiga maring mai abuidum kawi thangmai ban namthalonggi ganchang gi phamda leibane koi ngasi se chakanga ngai khumni chanba numini ado akhoi ngasi boat asida thepirami khangbon khadimai lam haina hariba khangboi khadimai lam haribasina kari nung leibage haibadu amutang phongdok khangbon haibasina akhoi ke pakhang phangi maru oiba makokta akhoi makoina thaupu ni aduna ngasi di makoi gi punchi ase akhoi gi makoi pakhang phandigi thawairom da lakadabagi siungba kainabagi pongpham ama lakpagi damakta jagoi se lakpani ngasi jagoi sabiba yaubi ko aw ai jagoi sabi yawe ngasi gi jagoi se kamai tauge nungai yam nungai jagoi akhoi chahi amada pakhang lesabi sarak pose yam tangna phangbani na nungai ngasi phangbada ngasi jagoi sarai se ayam bana nupi gi tarapti gi oiragadi lesabi nga to oirabani lesa nga to oirabani aduga nupa gi tarapta gi ju pakhang nga to oirabani ngasi sarai se di hauji iche na setpiri ba dress asi am phajai ko traditional dress ni ado iche matung tarpada khoi gi jagoi competition ama lairi na haibi ko luchui khoi luchu ko leisa phan gi jagoi ni ado si jagoi shina kari manung da kari nungi wari lei bage haibadu iche na mutang phongdok haibadi angang sing se hojik se dance se hojik se loina khoi culture se tambado adu khatang watpagi competition tawradi khitang competitive oigidra haibagi adugi tawbani ado iche chak chabira bro sak chadri kumaisi nong sahi mida nong mutang lakpani na sak ka khoi loin kaure chak ka kaw ma khai kumaisi yeng ma tholai ne nungti gi yeng bi bro smaina nungti kumai tawri phau manungi di sumyengi khoi babok mayam iche di si kumai sigi jagoi asi yau khrabra natraga yauning da bagi phami ra kamai yaw kre khoi su yauning bagi di sum lari mathang yaw rakhini na khale sakan ga ngai na lakse wakhan ne yam nungai bchani ekhoi na leisabi oiramnadi ko kumai se sauna nungai na irang si yaw mawoi bdi na upai reitre ado abo khoi gi ngasi kumai asiga mari leinana ngasi chakanga ngai gi kumai asiga mari leinana aboki wakhalda kai leibage amadi manipur gi miyam da kari haining bage haibadu abona amutang phongdok piu ba harau se mayam na ko nungai na harau na tauri mane kumai si ko aduna koi mayam se harau min na si ai na ko harani bani wakhan khandi ba aboki matamda leishari kanda jagoi di kyamuk sabirake abo sakoi di yamna saraktre ko naha oireng di khara sara eba khoi ki kumai se lau sing loiba matung da khoi sakanga ngai haibesi khoi gi laikidaba singi thempo katpa asigi gangai ni lingai asina khoi ahing bagi kumai ni aduna ngasi khoi na kumai jogoi sariba kumai se khoi gi khangbon ka ba haidana khoi pakhang phandegi kari haiba thaubaida kagadabani aduna ngasi lesabi pakhangna jogoi saraklibse aroibani ma hanu phanda kagadabani
ฝ่ายก้างไม้ใครที่จะปฏิบัติสำนักของไทย ꯑꯩꯈꯣꯏꯒꯤ ꯒꯥꯡꯉꯥꯏ ꯍꯥꯏꯕꯁꯤ ꯆꯍꯤ ꯑꯃ ꯃꯅꯨꯡꯗ ꯀꯕꯨꯏ ꯖꯥꯇꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯂꯨꯔꯕ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤꯃꯛꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯑꯗꯒꯤꯅ ꯌꯥꯏꯐ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤꯅ ꯀꯨꯝ ꯑꯃꯒꯤ ꯁꯤꯖꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯂꯥꯛꯅꯅꯕ ꯃꯇꯝ ꯆꯥꯅ ꯂꯥꯛꯅꯅꯕ ꯍꯔꯥꯎꯕꯒꯤ ꯃꯗꯨꯒꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯇꯧꯕꯒꯤ ꯍꯔꯥꯎꯕꯒꯤ ꯀꯨꯝꯍꯩ ꯑꯃꯅꯤ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯆꯠꯊꯩ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯃꯤꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝꯗ ꯇꯧꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩ ꯆꯨꯈꯠꯄ ꯑꯃꯈꯛ ꯇꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯐꯥꯟꯗ ꯑꯩꯈꯣꯏꯅ ꯃꯩꯔꯥꯁꯦ ꯑꯃꯨꯛ ꯄꯥꯏꯔꯒ ꯑꯩꯈꯣꯏꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯆꯍꯤ ꯑꯃꯒꯤ ꯈꯨꯟ ꯑꯗꯨꯒꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯥꯏꯐ ꯅꯨꯡꯉꯥꯏꯅꯅꯕ ꯁꯦꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅꯅꯕ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅꯅꯕ ꯑꯩꯈꯣꯏ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯏ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯍꯔꯥꯎꯕ ꯍꯥꯏꯕꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯌꯥꯎꯗꯕ ꯌꯥꯗꯦꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯖꯒꯣꯏ ꯁꯥꯖꯩ ꯑꯗꯨ ꯃꯔꯤꯁꯨꯕꯗꯁꯨ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯇ ꯁꯥꯕ ꯉꯝꯗꯕꯗꯨ ꯃꯔꯤꯁꯨꯕ ꯅꯨꯃꯤꯠꯇ ꯁꯥꯏ ꯑꯗꯨꯗꯒꯤꯅ ꯑꯩꯈꯣꯏ ꯉꯥꯛꯇ ꯇꯧꯕ ꯌꯥꯗꯕꯅꯤna ꯃꯉꯥꯁꯨꯕ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯡꯅ ꯖꯒꯣꯏ ꯁꯥꯔꯤꯕꯁꯤꯁꯨ ꯃꯧꯁꯤꯡꯁꯨ ꯁꯤꯌꯥꯔꯅꯤ ꯍꯥꯏꯗꯅ ꯂꯧꯔꯒ ꯇꯧꯖꯔꯤꯕꯅꯤ नाट की इनात खुल्लबा लमदम अमा ओइरमलिबा असिगी मरम असिगुमलबा कुमहै क्या लेरम असिननी हाइबदा थोइना हाइमन मुथोखलोय हाइना लौजै. And guys, that's all we have for you in this episode. Hope you enjoyed it. Please do subscribe our channel on YouTube and never forget to leave your comments and feedbacks. Matang episode ta anawa mapao kya puduna amuk lakchige. Till then, goodbye and have a great time.